Imes PAODAM eng tabiri basingbu ahan magtada binitana taramna uksa bagaloyana kurumjari. Hauzik PAODAM asigi maroya pau pijari. Kargil Vijay Diwas palan thoram Manipur Chief Minister N Birena athoiba mithong oiduna pangthokre. Street vendors sing state authority na thingbagi mawong asi thoktanaba mahut minister na sinbiyu haina Union Minister of State External Affairs and Education Dr. R.K. Ranjan na phongdokre. Taksing Municipal Council gi simi singi khusumal pithok tabadagi satharakpa thabak lepagi khongjang numit mangani shukre. Loyana Prime Minister Narendra Modi na Sri Lanka gi nauna khalaba President Ranil Wickremesinghe harau taramna phongdokre. Mapungoi Paulo Birase India gi atay ampham singda pangthokna bagum ngasi Manipur su Kargil Vijay Diwas palan ahan by MR gi bangke holder Chief Minister N Birena athoiba mithonglen oiduna pangthokre. Rural Development and Panchayati Raj Minister Y. Kemsan aduga Health and Family Welfare Minister Dr. S. Ranjana Tharam aduda Tharam Mapu aduga ikai kumnaba lengbirakpa mithong oina saruk yaki. July 16 asi sahi khudingi Kargil Vijay Diwas haina pangthokuna kumja lising champan maudrama panda Ladakh Northern Kargil District ki ahang basing singda Pakistan Tengol lanmi paisinduna leirambadu takthoknaba Pakistan gi bayo tathaba Kargil gi warda India na mai pakiba adu ningsingbani. Tharamadu tinkiba singda mahaki athoiba mithong oibagi warol pibada Chief Minister N Birena Indian lanmi singna Kargil lan manungda utkiba makhoigi thauna amadi lingjentana narol da changsilakpa Pakistani singna kudum sanduna leiraba awang ba singjau sing amuhana lausin bangam kibadu ningsingki. Mahana lepaki sovereignty aduga integrity nga nabagdamakta Indian lanmi singna kathokpa ngamkibagi damak sui kai khumnaki. Mahana Indian lanmi singna singnarakpa kayada mayok naduna mai pakpa ngami haibadu ningsingladuna numi humdra mari chathakiba lanpham manungda ka hena inglaba lamda maduda mayok naduna leiki aduga lanpham maduda lanmi changwa kuntare ki punsi mangki. Chief Minister na India si lisingani tara mari matungdagi lam khudimakta singthaningai oina sakhotle haina singtharaduna yumlona ba lebak singdagi singnarakpa amadi yengthinabagi yekai thingaiba tho'naba honarakpa kayana chakhot khongjangda tapthahanba ngamdre haina phongdokhi. Amata oibagi wakhalon chasilanduna masin manau oibagi mari phana laihanaba honabagi maru oibasingdu palladuna chakhot makhaida changsinbada athingba pirakpa sing mayoknaba ngamnaba honaminasi haiki. Agni Bir scheme ni matangda palladuna CM na Manipur gi laima khongda sahi asigi November kulum doidagi December manga phauba recruitment rally pangthoklagani haina lauthokhi. Mahana state government ki active service ki recruitment tasu Agni Bir singda akhanaba khudong chaba pigani haibagi thajabasu phongdokhi. North East aduga Health State category ki third edition of Niti Aayog ki India Innovation Index 2021 da Manipur na makok tarakpadasu CM na nungaiba phongdokhi. Har Ghar Tiranga gi maru oibada sumahana palladuna miyamna national flag yumda thetuna national si amatani haibadu utsi haiki. Terrorist in Kashmir, ilang sagana surrounding the Bharat surrounding the countries in the Apopa, Powers in the China, Sri Lanka, Nepal, strategically areas surround yet no surround of left man. Other than Africa, Matam Punam, unity legatai, alert legatai, any eventuality that Hanova Yana some something. Other than Honorable Prime Minister Narendra Modi's army recruitment, Agni Bir, same way Makamala Tabish compulsory young, energetic youth. Mama Navaki, national young sacrifice of Mamba, Awanga, Aruba, Taren Gayada, Ishin the Wagera, Chin the Wagera, Unmarka Wagera, Tenama, Chenama, Chomama, Adu Muslim, Pandalari Commission. Tarani Toy Suba Manipur Legislative Assembly ngarang dagi hokiba nongjumi phonggi ngasi nini janba numiki mifang question hour na hoki
Speaker T.S. Satyabratana ahanbada question hour lokhatlaba matungda sahi lising ani kunithoi kulumdogi budget estimate khanaki question hour da MLA K Ranjay amadi T.S. Lokeswar anina hanglakpa wahangi pakhumda Education Minister T.S. Basanta Kumar na hai state asida phaba masak leiraba aided high school kunipan lei mahiroi ningthina mingchanduna larik tamba aided school khara mapung phaba lenga ki school da onthoknaba thorang leire school phagan se misangi makhada Manipurda leiriba assembly constituency khudingmaktagi school ani khangat le haiki Minister na makata ki bada state asida National Education Policy NEP 2020 chalaiba hore state asina NEP asi Manipur gi leimai ka chuna gadaba mongda chalaigani haina su house ta thangki MLA Sujakumar Okrana Pukalakpa wahangi pakhumda Medical Health and Family Welfare Minister Dr. S. Ranjana Hai state asida COVID nabagi chang wangkhalali basi thengana ba khongthang kaya lokhale hairi ba khongthang singi manungda surveillance amadi testing gi chang wangkhalale COVID naraba singi phamung matik chana phanganaba amasung medical oxygen matik chana phanganaba honari loyana COVID vaccination drive sathari COVID ki thabaka mari lena lokhiba contractual staff singi honorarium mamang sahi lising ani kunmathoi gi December tha phawbagi pithokre specific identification number SIN generate toraba matung sahi asigi January tha dagi horaga March phawbada engage tokhiba staff singi tolopsu pithoklagani haiki Ngasigi miphamda MLA KS Joy Kishan hanglakpa wahangi pakhumda Fishery Minister Ice Dingona Hai state leiriba ngami singidama Fishery Department na Pradhan Mantri Matsya Champada Yojana PMMSY amadi Loktak Livelihood Mission paikhatle PMMSY gi makhada beneficiary singda grant sing haibadi nga macha pokpham pukri tongnaba amadi biofloc unit sing sem livelihood mission gi makhada ngami singda case culture Pen culture seed production unit na singba kaya sangot saganaba grant sing pire haina house ta thangki Ngasi nini sanba nongju miphamda sahi lising ani tara nipangi lupa crore samar putaret lak ani lising humpuma pangi access grant house na pass tokre ngasi pass tokhiba singi manungda state legislature gi lupa crore tarama thoi la humdra lising humdra ni thoi finance ki lupa crore cham kunthra par lak maudra ni pan lising ni putaret labor and employment gi lupa crore kuntaret la humpum doi lising marphu mari textiles commerce and industries ki lupa crore manga lak yang khaitaret lising ni pan amadi sericulture gi lupa lak ani lising kunmathoi chawga marphu yauri ngasigi miphamna sahi lising ani kunithoi kulumdogi budget estimate su khanaki Chief Minister N Birena the Manipur Appropriation number 3 bill 2022 bill number 11 of 2022 amadi the Manipur Appropriation number 5 bill 2022 bill number 13 of 2022 su ngasigi house ta tin kiba miya mamang da puthoki Kaithel nakangi footpath phamba street vendors sing state authorities sing na thingbagi mong yengbada yamna nungaitaba phawi madu thoktanaba mahut minister na sinbiyu haina Union Minister of State External Affairs and Education Government of India Dr. Rajkumar Ranjan Singha na phongdokre wafam ase Manipur Urban Development Agency mudana sinduna Swanidhi Mahotsav amadi celebration of Atmanirbhar street vendors ki thorong ngasi iboya ama Somalila sanglenda pangthokkibada minister na phongdokkibani thoramadda roadside street vendor welfare association idama kan hona birambi longjam sasikala na masagi anabana lekidabada awaba phongdokpo oina mina ama tumina leptuna kai khumnaba utki thoramadu ya thaba mitunglengi waron piraduna Dr. Rajkumar Ranjan Singha na makhata na phongdokibada karigumba lenga na piriba loan sing lona ba street vendor singna thainariba awaba sing lothuk lokoi leitana marilena ba singda tanabiu amadi leiriba scheme singasi street vendor singda karamna phangani loyana PM na pamliba hiram kudimakta digital format chatnaba haibasi street vendor singda khanghanaba honabiu haina marilena singi pungning chu singki India ki Prime Minister Narendra Modi na Bharat ki Shahar Khumdra manga da street vendor singdamakta ngasi gi numiasi palan tau haibagi yathang matungina ngasi India gi mafam singda paksana Swanidhi Mahotsav pangthoknari lisingani kungi June thada PM na launch tokhiba Swanidhi Mahotsav haibasi Atmanirbhar Bharat ki manungchana iramdangi pothok sing ningkha tamna sinaduna mikha pondaba leba ama oinaba hodokhiba scheme imaibel singna nongju nungsa khaidana kaithel phamduda nongmagi chara taliba singda sendoi gi potlum yaudana lenga na loan piduna isa iromdom let ba honabini haina makha mahana phondokhi scheme asna India gi oina mioi la kuntra henbada kana ba CP loyana scheme asna Manipur su loan kayama pikre piriba loan sing bagi hainabi thamduna manglomda sangsemina bagi pandamasi Prime Minister gi thorang amani loan ningthina singbigadama
amadi PM Swanidhi gi makhada street vendors singna digital transaction ningthina pangthokpagidama street vendors sing muthagatpa phongdopoina certificate amadi cash award piduna sakhangba utkhi loyena scheme sigi makhada credit disbursement khwaidagi phajana tawba 3 best performing bank haina State Bank of India, Punjab National Bank amadi Manipur Rural Bank khangatuna award pikhi Scheme asigi kanaba phanglaba beneficiary street vendor imai ben singna puthokpa achathak handloom ge potho amadi atai polong kaya yonba stall chamarom so hangki tharamadida Manipur gi RDN PR amadi Mahut Minister Yumnam Khamsan Singhana akhana metungle oikibaga loyena department ke mako thongbo official sing kaya su saruk yaki masigi sewa nidhi asi mapungoina focus tawrai do hairagati sahi ani gi mamangda Prithvi pumbada COVID ki pandemic tholakdana suba nombag yadaba pothok chathok puthokpa yadaba ekhoi gi sel tung gi phibam da natna ekhoi gi hingnana bagi punsida adugumba chawba chaithengma misi mina ka thokraba maduda chaitheng phangraba ekhoi gi mai bel sing isanise sing maruk mapang sing sorok ki sidai da phamaka masaki pothok lona bona ribasing ato maduda mapungoina pungning sangchalaga makhoida paisagi awaba leitanaba makhoida suba nomaduda khurau thangdanaba madugumba kudong chaba ma pibani masida bharat pumbagi oina mioi lising lakh kunthra ga sam lakh kunthra henbada masigi kanaba se pigre Imphal West SP ki supervision makhada additional SP Amit na lisingba team na chatharakpa security ki section thorang lokhapagi soram oina ngasi so Imphal West commando team amana ngasi numidawaram pung 3 minute ni phu tabadagi 5 minute ku 5 phauba Thangal Bazar gi Kalibari gi akoibada khudaki oiba cordon and search operation chathakhiba operation du da punna mioi chamtra rom verified tokhi Kaksing Municipal Council makhada nomagi khusumal phangduna Kaksing town butaru tanana thamnaba honabagi mathau tawriba sinmi singi June thagi khusumal council na pithok pidabagi mayokta chatharakpa thabak leppagi khongjang asiga thana numit mangani shukre khongjang asna maram oraga Kaksing kaithal yauna Kaksing gi leirak khulaksingda amot akai phatta haudi kaya paiduna leire amot akai phatta haudi singasi pumtharaktuna manam namthiba phawba horakle lu bananba sangdamnaba swa survection gi oina Kaksing Municipal Council na North East Zone gi mikok lising 15 dagi lising yang khai phawbi manungda leibagi kanglupta khwaidagi lubanan ba city oibagi mana kayarak phangkhrabani adomoinama lu henbagi thodang loriba sinmi singda makhoi gi khusumal matam chana pibidabana sinmi singa thabak lekhibadagi numit kharani asida Kaksing kaithal amot akai apuma sagi manamna pofam phambising pot yonba ngamnadre pot leiba lakpa mioi singsu kaithal manungda changba ngamnadre pofam phambi imaibel singda makhal kayagi anaba polakadra haina mi paiba poknare Nakalamaromda khongjang jangsileba sinmi singa aikhoigi paumiga unarubada ingo koba sinmi amana phongdorakpada Kaksing Municipal Council makhada thabak suriba sinmi singa si nomagi khusumal tanjaraga imung manung pujariba ngaktani June thadagi July tha loidoroba matamasi phawada workers singi khusuman pithok pidri maramasina workers singi account da paisa sanglaktre phawba thabak lepagi khongjang asi makhata na chathakigani haina phongdorakli July Tawawi Thani Sujile, Asibogi Kusuman Pangti. Kusuman Sip Pangavana Maramuraga, Bazagi, Mati, what Kobogi Tavasi, Asibo, Lepoga Hawixu, Matung Pangi Pava Hoi, Akoi Pashasi, Akoi account the head, Yoki Pava, Tavagasi, Subogi Tavachi, Leptakigani, Aduga Koi Senator Wakata Natana, Obeski Siman Galeva, Miwi Karagasu, Yaroga Boy. Hari bemiwasing asi punna ngen manana amatawaina makata na lepsa khigani habisi miliagi thong thamdari Kaksing Municipal Council gi sanitary workers singi khusumal karigidama council na matam sana pibijribano haibagi matangda Kaksing Municipal Council gi maikai haujuk phawagi oina chapchana phongdorakpa leitri adumoinamak thajaba yaba pawgi likhuna mana Kaksing Municipal Council da vigilance case ama file toraktuna council asigi revenue account seize tawkhibana maram oiraga sanitary workers singi khusumal matam sana pithokpa ngamdabani hairi More town da ki bapanga dengue case nomagi hangalakli ngasi su dengue case manga thengaduna apunba case nipunipan yokre case mari amana more hospital leba Krishna diagnostic
ꯇ ꯇꯦꯁ ꯇꯧꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯕ ꯑꯃꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯃꯣꯔꯦꯒꯤ ꯒꯥꯝꯅꯣꯝ ꯚꯦꯡ ꯐꯩꯆꯥꯝ ꯚꯦꯡ ꯍꯥꯎꯂꯟ ꯐꯥꯏ ꯚꯤꯂꯦꯖꯇꯒꯤ ꯑꯃꯃꯝ ꯑꯃꯗꯤ ꯍꯩꯅꯧ ꯃꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅꯤ ꯍꯥꯏꯔꯤ ꯀꯦꯁ ꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯂꯦꯔꯤꯌꯥ ꯌꯨꯅꯤꯠ ꯃꯣꯔꯦꯒꯤ ꯇꯤꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯦꯡꯒꯤꯒꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯃꯣꯔꯦꯒꯤ ꯃꯤꯌꯥꯝꯅ ꯃꯤ ꯄꯥꯏꯅꯕ ꯌꯥꯎꯅꯔꯦ ꯍꯥꯏꯔꯤ National Herald newspaper da paisa thadakhibagi thodok asi money laundering ni haina enforcement directorate AICC lusingbi Sonia Gandhi bo hanjil hanjin korakpabu ngasi Manipur Pradesh Congress Committee MPCC na enforcement directorate ki thawong bu yaning da phunutna peaceful satyagraha against of institutional agencies by the ruling party in center haiba protest pangthokre Congress Bhavan da MPCC na sinna enforcement directorate na AICC lusingba singbo hanjin hanjin kauduna wahang pahong sathaduna Rajniti Kudong Chaba Lona Bohona Basi condemn directly. Kendra Sarkar Enforcement Directorate Kumba Agency Kaya misuse Tobasi, Yaning the Bagaloyan Tongasi, Chatadana Bangasi peaceful satyagraha protest asi Chatabani Hairi. Sina makoy da financial aid pibani adu makoy da koy na money laundering tawdana makoy da koy na tawbanate haibneba adu gi maram di achoba maram di kay no harwa ngasi phawba idi na kauri basida koy FIR amta yawde reason amata laite makoy na koy da thimam ta thamdeba koy kawoi maram di aduna base moigi yamna baseless oiba allegation ni aduna matamangan na tawbani masi mamang da Srimati Sonia Gandhi kaudringa da Rahul Jibu kawidana 50 hours na harassment pibi grabani mase Lairig Yangbam Laikai Gram Pansai Amadi Pansai Asigi Manung Deleba Village Level Federation Singna Lenga ki Social Welfare RDN PR Agriculture Health Amadi Textile Department nga kusam naduna nongmagi oiba Convergence Achievement Mela ama pangthokre Lairig Yangbam Laikai High School ki ground na pangthokiba mela adu Manipur State Rural Livelihood Mission MSRLM Panchayati Raj Institute Amadi Manipur Lenga ki CBO Convergence Project ki miyeng makhada pangthokibani mela adu da pune stall kunthra gi mathakta hangduna miyam da tongan tongan ba kana ba kaya phanganki tharamadu da laifam kuno jila parishad member L Olen Hangang CD block ki video elangbam amuthoi lari ambam lekai GP ki pradhan AS Tombi yang tongan tongan ba miyoi kana sarukya ki tharamadu gi matang da wangala duna lari ambam lekai gram panchayat ki pradhan Hijam Tombi na hai ngasi gi mela sta COVID-19 gi hidaka Self help group singna puthokpa polam sing yonbai khudong chaba piba all pension card renew tawba madi nongna saba birth certificate semba insurance ki kanaba sing phangan ba yauna tongan tongan ba khudong chaba sing phangali ngasi gi mela asta maike song miyamda chauna kanaba piba ngamlagani haibagi thajaba su thamki Sora Makale Kaidagi Mojung Amuyagi Masanupi Sakilabu Mahaki Mapuroiba Yauna Mari Matasina Hokiba Tantara into Dagi Opina Biduna Tambiramba Todokpo Haksina Logdabangamde Todoasi Matanga Marina Basina Chumba Putopi Amadi Mara Labasing Serak Piu Haina Apopi Mama Mojing Amuyamana Pondorakli Todoasi Matangangasi Manipur Press Club Pangtopa Permission on Navamada Apopi Mama Amuyaina Makatana Hai Toleba Todoasi Lebas da Ain Lake Jabaduna Masanupi Bu Ahing Support Pina Bibabu Taraina Lode Ichana Maralam Labasu Mama Equida Kangan Biduna Aingi Tonga Bijar Topam Toi Ahing Supa Ichabu Nuparongi Marimata Yauna Otpiduna Tambiramba Taraina Lode Todoasi Matanga Marina Basina Asumba Tidopiduna Matik Java Serak Bibi Yohaina Apopi Mamana Pondorakli Karimata Atugi Action Lokati Vesalite Atugi Matunda Action Silokapidata Equinista Tharaga Sumina Mari never authority and Sarkana Mian Jamina I eat and Sitari Mama, I come with Sai of my action. I'm the one maybe I will talk. I need Mama, I like it come with the time. I need that point to talk to me money for the lady when we couldn't talk and be the Tariba das Hasman and be the one. Manipur gi amata ngaraba Tribal Research Institute asigi awat pasing mengkhat pinaba sarkar da haijakhrabasu ngasi phawba thabak ta onthok tabana maram oiraga ngasi dagi numit 15 phawgi manungda taliba demand sing phangandrabadi akanba khongjang changsinaba sem sare haina JSC of 12 Civil Society Organization and Student Bodies gi co convener Chingdiliu Pamaina ngasi Manipur Press Club da pangthokpa pawmi singo nabada phondokre mana hai lamdam asigi tribal singbu chakhot lambida puraknabagi dama lingkhat kiba Tribal Research Institute ngasi phawba full-fledged amo oidabana
Maram oiraga tongan-tonganba chakhot maikaida thinthahle loyena hoje leiriba official singna institute asida tawningbata tawduna joint director oina contractor Puriba Mahak Pusu official gi oiba thabak thoram sing kanthokduna thabak chathariba asida lengakna akanba miyang sangbiu loyena institute asibu mapung phana mathau tawna ba matik charba joint director asibu regular tahanbiu phongdokhi mahana makhata aduna hai regular joint director laitabana sahi khudingi pangthokpa annual state level tribal festival lepkhiba sahi manga pharakle Ministry of Tribal Affairs Government of India gi makhada tribal sing yaifanaba lokthagada sampham lokthaba ngamdre institute asigi state budget ta phan hengat naba honaba ngamdabana chingba kaya ama thabak oina pangthokpa ngamdana leiba maramna tribal singi chakhot lambi amukai hena thintha nabagi macha ohele maramasna hojik contract leiriba matik charaba joint director asi ngasidagi numit 15 phawgi manungda regularize tobiu karigumba thabak to onthok taragadi leiriba civil society student body single kusamnaduna akanba khongjang changsinaba sem sare haina phongdokhi Masiki extension hai riba mayam ko memorandum de ya riba mayam masik kuding makse thabak ko ro to yo to matamda masi hek ko to tragedy lady be CSO mayam tribal above kuntra hena lady ba kun hena lady ba tribal mayam masiki CSO mayam se sangsil le haraga ai ko ina ngamba any agitation mungzang se sangsel ni Kaibul Lamjauda Sanga Ethnic Heritage Park Sabi Gani Haibagi Thazaba Bibi Drabadi Hose Sangsiliba Kongjang Asidagi Hena Satiba Kongjang Sangsilagani Haina Demand Committee on the Construction of Ethnic Heritage Park Kaibul Lamjaugi member Morangthem Santina Phongdokre Numit Kayani Mamangdagi Kaibul Lamjau National Park Get Solon Sinduna Sangsilakiba Kongjani Saroma Inangasi Chanpur Chingmai Kaibul Amadi Chagram Ginupi Miamna Park Asi Get Mamangda Wakami Pamsa Tabada Kaibul Police Person Singna Saungna Mungnaba Toki Taudoda SDPO Moirang Latuna Iranga Laksenki Taudodu Penda Pondolodana Demand Committee Gi Member M Santina Makatana Hai Sangai Gidamakta Sahi Kaya Mamangdagi Hona Lopong Kaya Lamdamasigi Miamna Katokuna Lakibani Manipuri Chief Minister na Sangai Kanbiraga Amadi Lamdamasigi Miyamgi Kalaga Ethnic Heritage Park Asi Sagani Haina Lautok Bikre Marilenaba Department official sing Latuna Yangsin Bikre Aduga Hozikna Atopa Mapamda Sagani Hairibasi Yaningde Asigumba Tongasi Kabulamadi Akobada Ladiba Miyamasibu to Hot Pibani Haina Pondoraki Masigi Kongjanga CM na Haidokibo Wapam Sing Tabak Oina Pangto U Kaibul Lamjauda Ethnic Heritage Park Sabiu Park Sabidrabadi Kaibulda Lamkoiba Sing Sangba Matang Kaktan Tingle Park Sabidrabadi Kaibuldagi Forest Hongbikro Haiba Kolau Kayasu Miyamna Lauki Koi Sar Bilena Chief Minister Amaoina Forest Department Amamoina Tourism Miyamoina Punamak Tasina Bilaga official na Kanaraga Numi Humunigi Sigi Manunga Afaba Tabak Togada Policy program Punamak Pajamian the Kangan Bio Aduna Tagata Koi Akan Makunjang Mayan Sangakini Wako India Kickboxing Federation na July 3 pandai July Kulumdoi Fauba West Bengal ki Kolkata gi Eastern Railway Sport Complex ta pangthokiba tournament da mai palakraba jiri bangi chanaroi singbu maitai naha club Ningthem Kunjau na sinduna Ningthem Kunjau community hall da okre jiri bangi oina sanaroi 15 na saruk yakibadu da gold 5 silver ani amadi bronze taruk phangba ngamki puna medal tarawmde phangba ngamki jiri bangi oina team coach M Chingkhombi Chanu KS Basanta Singa amadi Irengbom Tabungno oiki ngasi okpagi tharamadu da KS Brajamani maitai MNC gi president NG Asokumar amadi Inungdam Changmorna chief guest president amadi guest owner oina saruk yaki Colomboda leba India gi High Commission kuthangda Prime Minister Narendra Modi na Sri Lanka gi nauna khalaba President Ranil Wickremesinghe singeda harau nungai phongdokre PM Modi na makhata na phongdokibada India na Sri Lanka bu makhata na sawatkani lebak ani gi lainariba maribu sase hanaba lebak ani na thabak tominaba pambagi wafamsu PM Modi na phongdoki Indian High Commissioner Gopal Bagle na Sri Lanka gi anova Prime Minister Dinesh Gunawardena dasu Indian government amadi miyam gi greetings speaki India na Sri Lanka bu mateng panglibasida thamoi sengna tawbimal khangba utpagi PM Gunawardena na gi maphamda High Commissioner na thaga phongdoki Indian government na Sri Lanka da mateng piriba sampang $1 billion mari Yogadori Hairi Lebak Adugi Miyamna Tenariba Kudong Jadabasing Kohanaba $1 billion Manga Matang Tarukta Sri Lanka na Dakar Oi Hairi
Lok Sabha ki MP Mari suspend tokrabi matungda ngasi Rajya Sabha da MP 38 session phamlingaida ayatpa pi haiduna suspend toki opposition ki MP 38 suspend toki matangda Rajya Sabha da House ki leader oiriba BJP ki Piyush Goyal na haikibada Finance Minister Nirmala Sitharaman na masap pharakduna Parliament laklaba matamda potchai gi mamal hengaliba amadi GST gi maramda khanasi haibada MP sing aduna yakide makata na charangnaba thonduda mifam chathaba yahankide pung amagi matam adjourn tawduna sabha gi session thamlurabasu suspended MP sing adu House tagi thokide protest adum chathaduna laiki Trinamool leader Derek O'Brien ga National Democracy suspend tawre haiki Trinamool Congress na haikibada Aikhoibu suspend tawrabasu tumina khak laihanbadi ngamloi haiki Haujarabda maroy pamukana pijari Kargil Vijay Diwas Palan Thoram Manipur Chief Minister N Birena athoiba mithung hoiduna pangthokre Street Vendors Singh State Authority na thingbagi mawng asi thoktanaba Mahut Minister na sinbiyu haina Union Minister of State External Affairs and Education Dr. R.K. Ranjan na phongdokre Kaksing Municipal Council gi simi singi khusumal pithoktabadagi chatharakpa thabak lepagi khongjang numit mangani shukre loinana Prime Minister Narendra Modi na Sri Lanka gi nauna khalaba President Ranil Wickremesinghe harau taramna phongdokre ngasi gi di paudam pijaba matang solution jare miyeng tabiri basingbu khurumjari